Thadau Puruk ki thabak thoramda Kuki su Militant singna Khut Thingjinba Tokkadabani TSA Tha asigi tarukta Manipur da tangdu laitaba hanjilaknaba pandamda Road to Peace Convenient of Understanding haina mingthonduna Thadau NP Manipur amade Manipur gi CSO singi lusingba singe marakta unaduna wari sanaki bathawdok adugi matung Kuki Liberation Army Kuki Liberation Organization gi chep Kaimingchang Thangyuna wari sanaba adu da yawkiba Assam gi Thadau lusingba singe mathakta tongan ba charge tawuna aranba wafam phongdokiba du khudakta gi handokadabani Thadau Puruk ki thabak thoramda hyriba Kuki Militant Organization singna Khut Thingjinba gi thabak khudakta gi Tokkadaban haina Thadau Student Association ZSQ na thadorakpa serol amana phongdoragai serol asina makata na hai Tha asigi tarukta Imphal da pangthokiba CSO lusingba singi marakta unabagi thoram adugi matung haukiba tha asigi tarama thoida Kaimingthang Thangyuna insinduna Kuki NP Assam amadi Kuki Student Organization Assam na sinduna mifam ama pangthokhi hairiba mifam aduda kihan khanganduna Imphal da pangthokiba mifam da sarugya khiba Assam gi thadau sip singbo namduna sarugya hanke mifam aduda hairiba thadau sip sing adubu Kuki customary rogi matung ena penalty phangningai oi haina Thangyuna phongdokki wafam adu chanaba yadaba wafam amani hairiba warep adu amuk hana handokadabani Thadau hairiba furup asi Kuki community ga hiram amatada mari leinadaba furup amani furup asi Kuki NP Assam Kuki su group natraga hairiba lupsing asiga mari leinaba militant organization singe makada leiba furup amanate maram aduna Kuki NP Assam KLO amasung Kuki militant organization singna Thadau furuk ki thabak thoram singda khudaktagi hauna ayet apan pibagi thawang lekwadabani haina Thadau Student Association gi ZHQ na thador Cheirak asina makatana phongdorakli Kuki singbu refusing ni haiba singi mathakta angoiba Cheirak Piba yai kim state asida khundariba Kuki miyambu yumlona balebak tagi changlakpa refugee amasung illegal immigrant haina Kuki miyambu lana uhanna bahonariba singi mathakta Scheduled Caste and Scheduled Tribe Prevention of Atrocities Act 1989 gi makhada Cheirak Piba yai haina Kuki NP Manipur kim na phongdorakli kim na thadorakpa Cheirak amada Kuki hyriba community gi miyoi asi lebak asida matam kya gi mamangdagi khunda laitaduna leirakkhibagi puwari leijaba Constitution na Manipur ge Scheduled Tribe oina recognize tawguna leizariba furup amani lebak asigi leiriba Constitution ge Article 14, 15, 21 Prohibition of Discrimination 19 Clause 5 300 Clause A 371 Clause C amasung 5th Schedule NST Persian State Order 1951 na lebak asigi territory gi manungda leiriba citizen punamak sap manaba mijeng jenggadabani lebak asigi leiriba law citizen punamak pu chana ngak senduna thamgadabani haibana chingba constitution na lebak asigi citizen khudingma pu ngak senduna thamlibani lebak asida leiriba tribal miyam gi right ka mari leinana tongan ba tangka kaya da chathakiba court ki hearing da indigenous community amabu illegal immigrant amane haina mislabeling tawbana community adugi dignity social status ta akaiba piduna kunai asigi manungda tribal community adu insecurity oibagi wakalon phawhale lebak asida non tribal community singna tribal landa tribal miyamga punna khunda haloidabani tribal land ngak senduna thamgadabani haiduna landmark judgment pikibasu leiribani haina su phongdorakli naga taba mafam sing pusinbagi wafam mantikna bayaroi Naga singna khundaba mafam punamak pusinbagi wafam mantikna bayaroi haina National Socialist Council of Nagalim gi General Secretary Twjarkani muibana phongdokre Naga Independence Day ga mari leina wangang khibada mahak na hai Naga singi top puwari leibaga loinana tokhaiba national flag amasung constitution yejabo lei haiba punamak na khangnaraba wafamni India amasung Myanmar na Naga singi puwari kai khumnarabadi Naga singna su makhoi gi puwari saruk tara hena ikai khumnaba utkani haina mahak na makhata na phongdokhe India gi ahanba Prime Minister Jawaharlal Nehru gi madamdagi Naga singbu namthana bahonaduna lakhi haina paladuna mahakna haike Armed Force Peace and Powers Act of 1958 thamjinduna Naga singi political right namthana bahonaduna lakhi komjale singotama pan marfutara tarik ki July 15 da NSCN amasung India government na ceasefire laukthoknaduna chahi adumaki August amadagi foreman oina warisana ba hauke mapal leibak yauna tongan mafam chatruk hanna warisana khraba tungda komjali singani sumna ani gi July 13 da Amsterdam Joint Communique khuyek pisin ke amasung komjali singani 13 gi August 3 da framework agreement khuyek pinake
Matau asupna Nagasinggi top-topa puwari ama laizay haiba Indiana khangbikhi. India amasung Myanmar dagi Nagasingna karigumba demand amata tanba leite. Phangpham thokpa aikhoigi right pumnamak phangnanaba matam kayagi mamangdagi honaduna lakpani hainasu mahakna phongdokhi.